ꯈꯨꯡꯒꯪ ꯑꯃꯗ ꯌꯨꯝꯗꯣꯡꯕꯣꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇꯪꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯁꯤ ꯍꯤ ꯍꯣꯜꯂꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇꯪ ꯆꯥꯗꯨꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯕꯨꯡꯉꯣꯆꯧꯕ, ꯅꯪꯅꯦ ꯍꯤ ꯍꯣꯟꯕꯗꯣ ꯌꯥꯝꯅ ꯊꯦꯡꯅ ꯂꯩꯒꯅꯨ꯫ ꯏꯃꯥꯁꯨ ꯌꯨꯝꯗ ꯏꯊꯟꯇꯅꯤ, ꯇꯧꯐꯝ ꯈꯪꯗꯦ꯫ ꯅꯪꯅ ꯊꯦꯡꯅ ꯍꯜꯂꯛꯑꯒꯅꯦ ꯑꯩ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯆꯔꯨꯔꯣ ꯅꯪꯒꯤ ꯊꯕꯛꯇꯣ"꯫ ꯑꯁꯨꯝꯅ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯉꯟꯅ ꯍꯤ ꯍꯣꯜꯂꯨꯔꯒ ꯍꯜꯂꯛꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨ ꯍꯤ ꯍꯣꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨ ꯍꯤ ꯍꯣꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯤ ꯍꯣꯟꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯥꯒꯤ ꯍꯤ ꯑꯗꯨ ꯍꯣꯟꯅ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯍꯤ ꯑꯗꯨ ꯐꯥꯕꯒꯨꯝꯅ ꯍꯤ ꯑꯗꯨ ꯆꯠꯇꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯍꯤ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯁꯤꯟꯗꯨꯅ ꯄꯟꯗꯨꯅ ꯂꯩꯔꯤꯁꯤꯕꯨ? ꯀꯔꯤ ꯄꯜꯂꯕ ꯌꯥꯅꯣ ꯃꯈꯥ ꯑꯁꯤꯗ? ꯀꯔꯤꯕꯨ ꯂꯩꯔꯖꯥꯠꯅꯣ ꯇꯧꯔꯤꯁꯤꯕꯨ?" ꯑꯁꯨꯝꯅ ꯅꯤꯄꯥ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯤ ꯑꯗꯨꯕꯨ ꯀꯔꯤꯗ ꯄꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇꯒꯤ ꯃꯊꯛꯉꯩꯅ ꯅꯨꯄꯤꯒꯤ ꯁꯛꯐꯝ ꯑꯣꯏꯕꯤ ꯑꯗꯨꯒ ꯃꯈꯥꯉꯩꯅ ꯉꯥ ꯑꯣꯏꯕꯤ, ꯃꯤꯑꯣꯏ ꯉꯥꯑꯣꯏ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕꯤ ꯃꯤꯑꯣꯏ ꯉꯥꯑꯣꯏ ꯇꯧꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯤꯡꯊꯤꯖꯔꯕ ꯐꯖꯔꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯤꯕ ꯍꯤ ꯍꯣꯟꯕ ꯅꯤꯄꯥ ꯑꯁꯤ ꯉꯛꯂꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯁꯛ-ꯆꯨꯗ ꯆꯪꯈꯣꯟꯕꯤ, ꯅꯤꯡꯊꯤꯔꯕꯤ ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯇꯨꯔꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕꯅꯣ? ꯑꯩ ꯑꯁꯤꯗꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯂꯩꯕꯤ ꯉꯥꯁꯨ ꯑꯣꯏꯕꯤ ꯃꯤꯁꯨ ꯑꯣꯏꯕꯤꯅꯤꯌꯦ꯫ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯁꯤ ꯉꯥꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯃꯁꯛꯅꯤ꯫ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯅ ꯅꯈꯣꯏꯒꯤ ꯂꯣꯟꯁꯤꯡ ꯑꯗꯨ ꯉꯥꯡꯕ ꯉꯝꯃꯤ, ꯈꯪꯕ ꯉꯝꯃꯤ꯫ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯍꯤ ꯍꯣꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯏ꯫ ꯅꯪꯅ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯇꯞꯄ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯑꯩꯅ ꯌꯥꯝꯅ ꯀꯜꯂꯛꯆꯩ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯍꯤ ꯑꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒ ꯅꯉꯣꯟꯗ ꯂꯛꯅꯔꯤꯕꯅꯤꯌꯦ"꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯍꯤ ꯍꯣꯟꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯀꯜꯂꯛꯆꯔꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯇꯞꯄ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯍꯥꯏꯔꯤꯕ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯄꯥꯝꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯤꯡꯊꯤꯖꯔꯕꯤ ꯁꯛꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯁꯤꯒ ꯍꯤ ꯍꯣꯟꯕ ꯅꯤꯄꯥ ꯑꯁꯤꯒ ꯑꯅꯤ ꯑꯁꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯍꯤ ꯍꯣꯟꯕ ꯅꯤꯄꯥ ꯑꯃꯗꯤ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯝ ꯑꯃ ꯄꯣꯛꯂꯝꯃꯤ꯫ "ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯉꯥ ꯃꯔꯨꯝ ꯑꯃ ꯄꯣꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯉꯥ ꯃꯔꯨꯝ ꯑꯁꯤ ꯅꯪꯅ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯔꯒ ꯆꯠꯈꯣ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯉꯥ ꯃꯔꯨꯝ ꯑꯁꯤ ꯁꯣꯏꯗꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯀꯅꯤ꯫ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯌꯣꯛꯄꯤꯌꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯉꯥꯒꯤ ꯃꯔꯨꯝ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯍꯤ ꯍꯣꯟꯕ ꯅꯤꯄꯥ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯉꯥꯒꯤ ꯃꯔꯨꯝ ꯑꯗꯨ ꯍꯥꯏꯔꯤꯕ ꯍꯤ ꯍꯣꯟꯕ ꯅꯤꯄꯥ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯒ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯔꯣꯏꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯤ ꯍꯣꯟꯕ ꯅꯤꯄꯥ ꯑꯁꯤꯅ ꯉꯥꯒꯤ ꯃꯔꯨꯝ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯃꯥꯗ ꯃꯥꯒꯤ ꯑꯃꯗꯤ ꯉꯥ ꯑꯣꯏꯕꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯈꯤꯕ ꯃꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯃꯥꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯉꯥꯒꯤ ꯃꯔꯨꯝ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯨꯅ ꯊꯣꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ
ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕ꯭ꯔꯥ ꯑꯣꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯉꯥꯒꯤ ꯃꯔꯨꯝ ꯑꯗꯨ ꯍꯥꯏꯔꯤꯕ ꯍꯤ ꯍꯣꯟꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯉꯥꯒꯤ ꯃꯔꯨꯝ ꯑꯗꯨ ꯊꯝꯅꯅꯕ ꯍꯥꯏꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯌꯥꯇ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯁꯨꯅ ꯌꯦꯡꯉꯨꯅꯦ, ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯔꯥꯁꯤꯒꯨꯟꯅ ꯂꯩꯇꯦꯡꯅ ꯍꯦꯛ ꯄꯣꯛꯄ ꯏꯁꯨꯅꯤꯍꯦ, ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯐꯖꯈ꯭ꯔꯦ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯁꯤꯗꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯏꯁꯨ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯣꯏꯕꯤ ꯍꯥꯏꯅ ꯑꯩꯅ ꯀꯧꯔꯅꯤꯗꯅ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯥꯏꯔꯤꯕ ꯉꯥ ꯃꯔꯨꯝꯗꯒꯤ ꯑꯣꯟꯈꯤꯕꯤ ꯑꯉꯥꯡ ꯑꯗꯨ ꯆꯥꯎꯗꯨꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯦ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯅꯕꯣꯛꯀ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯌꯨꯝꯒꯤ ꯌꯦꯡꯁꯤꯟꯗꯨꯅ ꯅꯕꯣꯛꯀꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯒꯗꯕꯅꯤꯀꯣ꯫ ꯏꯄꯥꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯕꯣꯛ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯏꯟꯁꯥꯡ ꯄꯤꯖꯒꯗꯕꯅꯤ, ꯃꯥ ꯃꯁꯥꯗꯣ ꯁꯣꯛꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯏꯄꯥ ꯑꯃꯨꯛ ꯍꯤ ꯍꯣꯟꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯄꯥ ꯑꯗꯨ ꯍꯤ ꯍꯣꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯣꯛ, ꯆꯥꯛꯇꯤ ꯈꯥꯏꯗꯣꯛꯄ ꯂꯣꯏꯔꯦ, ꯁꯥꯔꯤꯉꯩꯁꯤꯒ ꯏꯕꯣꯛꯁꯨ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯗꯤ ꯕꯕꯥ ꯂꯥꯛꯂꯒ ꯕꯕꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦ꯫ ꯍꯥꯏꯔꯤꯕꯤ ꯉꯥ ꯃꯔꯨꯝꯗꯒꯤ ꯑꯣꯟꯈꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯁꯥꯗꯒꯤ ꯉꯥ ꯑꯍꯤꯡꯕꯒꯤ ꯃꯅꯝ ꯅꯝꯂꯝꯃꯤ꯫ ꯉꯥ ꯑꯍꯤꯡꯕꯗꯒꯤ ꯃꯅꯝ ꯅꯝꯕ ꯃꯔꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯒ ꯂꯩꯕꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯀꯅꯥꯃꯠꯇꯅ ꯃꯥꯒ ꯇꯤꯟꯅꯁꯤ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯇꯨꯗꯨ ꯑꯥꯗ ꯂꯥꯛꯑꯦꯗꯨ ꯉꯥ ꯑꯍꯤꯡꯕꯤ ꯃꯅꯝ ꯅꯝꯕꯤ ꯅꯨꯄꯤꯁꯦ, ꯅꯝꯊꯤꯕꯅ ꯃꯥ ꯍꯦꯛ ꯂꯥꯛꯄꯗ ꯉꯥꯒꯅꯦ ꯆꯥꯒꯗꯕꯒ ꯇꯨꯀꯠꯆꯩ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯈꯣꯏꯒꯤꯅꯦ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯅꯦ ꯇꯤꯟꯅꯔꯨꯅꯨ ꯍꯥꯏ, ꯉꯥꯍꯤꯡ ꯃꯅꯝ ꯅꯝꯕꯤ ꯅꯨꯄꯤꯁꯤ ꯇꯨꯀꯠꯆꯕꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯆꯠꯁꯤ ꯂꯥꯛꯑꯣ, ꯃꯁꯤꯒꯤ ꯃꯅꯥꯛꯇꯒꯅꯦ ꯂꯦꯞꯅꯤꯡꯗꯦ ꯑꯃꯠꯇꯒ, ꯅꯝꯊꯤꯕꯅ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯒ ꯂꯩꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯗ ꯉꯥꯍꯤꯡ ꯃꯅꯝ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯂꯛꯅꯕꯤꯔꯝꯃꯤ꯫ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯀꯔꯝꯕ ꯀꯔꯃꯒꯤ ꯐꯣꯜꯅꯣ ꯉꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯕ? ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯗꯒꯤ ꯑꯁꯨꯛ ꯃꯅꯝ ꯅꯝꯊꯤꯈ꯭ꯔꯕ ꯉꯥꯒꯤ ꯃꯅꯝ ꯑꯁꯤ ꯅꯝꯍꯜꯂꯤꯕ? ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯏꯃꯥꯟꯅꯕꯤ ꯑꯃꯠꯇꯅ ꯑꯩꯒ ꯇꯤꯟꯅꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯥꯒꯤ ꯃꯆꯥ ꯑꯗꯨꯗꯒꯤ ꯉꯥꯍꯤꯡ ꯃꯅꯝ ꯅꯝꯕ ꯃꯔꯝꯅ ꯃꯌꯥꯝꯅ ꯇꯤꯟꯅꯁꯤ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯃꯊꯃꯣꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯨꯅ ꯏꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯕꯣꯛ, ꯑꯩ ꯉꯁꯤ ꯏꯕꯣꯛꯇ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯍꯪꯒꯦ ꯏꯕꯣꯛ꯫ ꯀꯔꯤꯒꯤꯅꯣ ꯏꯕꯣꯛ? ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯅꯝꯊꯤꯔꯕ ꯉꯥꯍꯤꯡꯒꯤ ꯃꯅꯝ ꯅꯝꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯏꯕꯣꯛ? ꯑꯁꯤꯒꯤ ꯃꯅꯝ ꯑꯁꯤꯅ ꯏꯃꯥꯟꯅꯕꯤ ꯀꯅꯥꯃꯠꯇꯅ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒ ꯇꯤꯟꯅꯅꯤꯡꯗ꯭ꯔꯦ, ꯑꯩꯒꯤ ꯃꯅꯥꯛꯇ ꯐꯥꯎꯕ ꯆꯪꯅꯤꯡꯗ꯭ꯔꯦ ꯏꯕꯣꯛ꯫ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯏꯕꯣꯛ? ꯍꯥꯏꯔꯤꯕꯤ ꯊꯣꯏꯕꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯕꯣꯛꯇ ꯃꯥꯒꯤ ꯃꯆꯥꯗ ꯅꯝꯂꯤꯕ ꯉꯥꯍꯤꯡ ꯃꯅꯝ ꯑꯗꯨ ꯀꯔꯤ ꯃꯔꯝꯗꯒꯤ ꯅꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯍꯪꯂꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯁꯨꯅꯨꯄꯤ ꯑꯗꯨꯗ ꯂꯤꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯄꯣꯛꯈꯤꯕꯅꯣ, ꯃꯥꯒꯤ ꯃꯃꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯁꯨꯅꯨꯄꯤ ꯑꯗꯨꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯗꯣ ꯏꯕꯣꯛ, ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯅꯝꯂꯤꯕ ꯉꯥꯒꯤ ꯃꯅꯝ ꯑꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯣꯛꯂꯔꯗ꯭ꯔꯥ ꯏꯕꯣꯛ? ꯀꯔꯤꯒꯤ ꯀꯣꯛꯇꯅꯤ ꯍꯥꯏꯒꯦ? ꯑꯩꯒꯤ ꯏꯁꯨꯅꯨꯄꯤꯗꯤ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯚꯛꯇꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯇꯝꯗ ꯏꯁꯣꯔ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯅꯝꯂꯤꯕ ꯉꯥꯍꯤꯡꯒꯤ ꯃꯅꯝ ꯑꯗꯨ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯈꯣꯏꯔꯝꯃꯨ꯫ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯅꯪꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯦ ꯅꯣꯡꯃꯗꯤ ꯆꯥꯟꯒꯅꯤꯌꯦ꯫ ꯍꯣꯏ ꯏꯕꯣꯛ, ꯑꯩ ꯏꯁꯣꯔꯕꯨ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯒꯅꯤꯌꯦ, ꯑꯗꯨꯒ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯅꯝꯂꯤꯕ ꯃꯅꯝ ꯑꯁꯤꯁꯨ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯒꯅꯤꯌꯦ꯫ ꯑꯗꯨꯅꯤꯅ ꯑꯩꯒꯤ ꯏꯁꯨꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ, ꯋꯥꯈꯜ ꯍꯟꯊꯕ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯏꯁꯣꯔꯗ ꯅꯤꯡꯕꯨ ꯅꯤꯡꯂꯕꯗꯤ ꯊꯨꯡꯗꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ꯫ ꯅꯊꯃꯣꯏ ꯇꯆꯦꯠꯅ ꯅꯤꯡꯂꯨ ꯏꯁꯨꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯦ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯁꯦꯕꯥꯗ ꯄꯦꯜꯂꯗꯨꯅ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯆꯥꯟꯒꯅꯤꯌꯦ꯫
ꯃꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯗꯨꯅ ꯊꯣꯏꯕꯤ ꯑꯗꯨꯅ ꯍꯥꯟꯅ ꯅꯤꯡꯂꯝꯂꯤꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯆꯪꯅ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯀꯥꯏꯗꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯏꯁꯣꯔꯕꯨ ꯅꯤꯡꯊꯤꯖꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯍꯦ ꯄ꯭ꯔꯚꯨ, ꯇꯣꯜꯂꯕꯤ ꯅꯅꯥꯏ ꯑꯩꯅ ꯊꯣꯡꯖꯔꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯈꯔꯁꯦ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯄ꯭ꯔꯚꯨ꯫ ꯑꯁꯨꯝꯅ ꯄꯤꯛꯂꯤꯕꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯊꯣꯏꯕꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯁꯦꯕꯥꯗ ꯃꯊꯋꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯀꯠꯊꯣꯛꯆꯗꯨꯅ ꯅꯤꯡꯊꯤꯅ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯀꯥꯏꯗꯅ ꯅꯣꯡꯃꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯛꯂꯤꯕꯤ ꯊꯣꯏꯕꯤ ꯑꯗꯨꯒꯤ ꯁꯦꯕꯥꯗ ꯄꯦꯜꯂꯗꯨꯅ ꯏꯁꯣꯔꯅ ꯁꯌꯦꯡ ꯑꯣꯏꯅ ꯊꯣꯔꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯪꯗ ꯂꯥꯛꯇꯨꯅ ꯏꯁꯣꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯊꯣꯏꯕꯤ, ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯚꯛꯇꯅꯤ꯫ ꯑꯩ ꯅꯪꯒꯤ ꯁꯦꯕꯥꯗ ꯄꯦꯜꯂꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯇꯒꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯅꯝꯂꯤꯕ ꯉꯥꯍꯤꯡ ꯃꯅꯝ ꯑꯗꯨ ꯀꯣꯛꯂꯗꯨꯅ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝ ꯆꯦꯜꯂꯕ ꯂꯩꯔꯥꯡꯒ ꯄꯥꯡꯈꯛ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨꯒ ꯂꯩꯅꯝꯒꯤ ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯆꯦꯟꯕ ꯑꯣꯏꯔꯁꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯁꯣꯔ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪ ꯑꯗꯨꯕꯨ? ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯅꯝꯂꯝꯕ ꯉꯥꯍꯤꯡꯒꯤ ꯃꯅꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝꯒꯤ ꯃꯅꯝꯇꯅ ꯁꯤꯟꯕ ꯊꯨꯡꯉꯤꯕꯁꯤꯕꯨ? ꯃꯁꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯏꯕꯣꯛ, ꯇꯥꯔꯤꯕ꯭ꯔꯣ ꯏꯕꯣꯛ? ꯑꯃꯨꯛꯇ ꯂꯥꯛꯑꯣ꯫ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯗꯅ ꯅꯣꯡ ꯉꯥꯜꯂꯛꯄꯁꯤꯒ? ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯣ? ꯂꯥꯛꯑꯦ ꯂꯩꯔꯝꯃꯨ ꯅꯥꯈꯣ꯫ ꯀꯔꯤꯅꯣ ꯈꯪꯗꯦꯍꯦ꯫ ꯑꯁ, ꯑꯗꯨꯛꯌꯥꯝ ꯇꯞꯅ ꯂꯥꯛꯄ꯭ꯔꯣ? ꯄꯞ ꯂꯥꯎꯅꯦ꯫ ꯑꯩ ꯀꯔꯤꯅꯣꯃ ꯍꯥꯏꯒꯦꯅꯦ ꯏꯕꯣꯛꯇ꯫ ꯄꯞ ꯂꯥꯛꯑꯣ꯫ ꯀꯔꯤꯅꯣ ꯅꯪꯕꯨ? ꯏꯔꯨꯖꯗꯉꯩꯒꯤ ꯂꯥꯏꯒꯤ ꯙꯨꯞꯀ ꯊꯥꯔꯕ꯭ꯔꯅꯦ ꯏꯁꯨ ꯅꯨꯄꯤ ꯅꯪꯕꯨ? ꯅꯨꯡꯁꯤꯔꯕ ꯂꯩꯅꯝꯒꯤ ꯃꯅꯝꯇꯅ ꯔꯨꯝ ꯑꯁꯤꯕꯨ ꯁꯤꯟꯕ ꯊꯨꯡꯂꯦꯅꯦ ꯅꯪꯕꯨ꯫ ꯏꯕꯣꯛ, ꯙꯨꯞꯀꯤ ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯅꯠꯇꯦꯌꯦ, ꯑꯩꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯔꯛꯂꯤꯕ ꯂꯩꯅꯝꯒꯤ ꯅꯨꯡꯁꯤꯔꯕ ꯃꯅꯝꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯊꯣꯏꯕꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ? ꯑꯩꯕꯨ ꯚꯥꯞ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦꯅꯦ ꯊꯣꯏꯕꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯂꯩꯅꯝꯒꯤ ꯃꯅꯝ ꯑꯁꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗꯒꯤꯅꯤ ꯍꯥꯏꯕ? ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ? ꯑꯩꯕꯨ ꯚꯥꯞ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦꯅꯦ ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯃꯪꯗ ꯏꯁꯣꯔꯅ ꯁꯌꯦꯡ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯒꯤ ꯃꯕꯣꯛ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯃꯇꯧꯁꯤꯕꯨ ꯊꯣꯏꯕꯤ? ꯑꯩꯕꯨ ꯃꯪꯂꯥ ꯀꯔꯤꯅꯣ ꯚꯥꯞ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯕꯁꯤꯕꯨ? ꯃꯪ ꯅꯠꯇꯦ ꯑꯕꯣꯛ, ꯑꯁꯦꯡꯕꯅꯤꯌꯦ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯔꯛꯂꯤꯕ ꯃꯅꯝ ꯑꯁꯤ ꯌꯦꯡꯉꯨꯅꯦ, ꯅꯨꯡꯁꯤꯔꯕ ꯂꯩꯅꯝꯒꯤ ꯃꯅꯝꯇꯅ ꯔꯨꯝ ꯑꯁꯦ ꯁꯤꯟꯕ ꯊꯨꯡꯉꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯔꯛꯂꯤꯕ ꯃꯅꯝꯅꯤ ꯏꯕꯣꯛ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯗꯒꯤ ꯍꯥꯟꯅ ꯅꯝꯂꯝꯕ ꯅꯝꯊꯤꯔꯕ ꯉꯥꯍꯤꯡꯒꯤ ꯃꯅꯝ ꯑꯗꯨ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯄꯨꯝꯅꯃꯛ ꯑꯩꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯐꯪꯂꯅꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕ ꯌꯥꯎꯕ ꯐꯪꯂꯅꯤ ꯏꯕꯣꯛ꯫ ꯑꯗꯨꯅꯤꯗꯅ, ꯅꯤꯡꯕꯨ ꯅꯤꯡꯂꯕꯗꯤ ꯏꯁꯣꯔꯅ ꯎꯗꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ꯫ ꯅꯪꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯣꯡꯃꯒꯤ ꯀꯥꯏꯗꯅ ꯇꯧꯖꯈꯤꯕ ꯁꯦꯕꯥ ꯑꯗꯨꯒ ꯄꯦꯜꯂꯗꯨꯅ ꯁ꯭ꯔꯤ ꯍꯔꯤ ꯏꯁꯣꯔꯃꯛꯅ ꯅꯪꯒꯤ ꯃꯪꯗ ꯂꯥꯛꯇꯨꯅ ꯉꯁꯤꯗꯤ ꯏꯁꯨꯒꯤ ꯑꯋꯥꯕ ꯂꯣꯏꯅ ꯀꯣꯛꯍꯟꯕꯤꯔꯦ꯫ ꯑꯗꯨꯅꯤꯗꯅ, ꯃꯤꯅ ꯇꯧꯒꯦ ꯍꯥꯏꯅꯕꯨ ꯈꯜꯂꯕꯗꯤ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯏꯁꯨꯒꯤ ꯃꯃꯤꯡ ꯑꯁꯤ ꯊꯣꯏꯕꯤ ꯀꯧꯔꯔꯣꯏꯁꯤ꯫ ꯊꯥꯕꯜ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯂꯩꯅꯝꯇꯅ ꯁꯤꯟꯕ ꯊꯨꯡꯕꯒꯨꯝꯅ ꯉꯁꯤꯗꯒꯤ ꯏꯁꯨꯒꯤ ꯃꯃꯤꯡꯁꯦ ꯊꯥꯕꯂꯩ ꯍꯥꯏꯅ ꯉꯁꯤꯗꯒꯤꯗꯤ ꯏꯁꯨꯒꯤ ꯃꯃꯤꯡꯁꯦ ꯀꯧꯔꯒꯦꯀꯣ꯫ ꯑꯩꯒꯤ ꯃꯤꯡ ꯊꯥꯕꯂꯩ ꯀꯧꯔꯦ꯫ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯑꯋꯥꯕ ꯂꯣꯏꯅ ꯀꯣꯛꯂꯦ꯫ ꯑꯩꯒꯤ ꯑꯋꯥꯕ ꯂꯣꯏꯅ ꯀꯣꯛꯂꯦ꯫ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯋꯦ, ꯌꯦ! ꯊꯣꯏꯕꯤ ꯑꯗꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯝꯂꯝꯕ ꯉꯥꯍꯤꯡꯒꯤ ꯃꯅꯝ ꯑꯗꯨꯗꯒꯤ ꯀꯣꯛꯂꯗꯨꯅ ꯂꯩꯅꯝ ꯅꯨꯡꯁꯤꯔꯕ ꯂꯩꯔꯥꯡ ꯑꯃꯒꯤ ꯄꯥꯡꯈꯛꯀꯨꯝꯅ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝꯇꯅ ꯁꯤꯟꯕ ꯊꯨꯡꯅ ꯅꯝꯈꯤꯕꯗꯨꯒ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯖꯒꯣꯏ ꯁꯥꯈꯤꯔꯝꯃꯤ꯫ ꯑꯁꯤꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯁꯣꯔꯗ ꯀꯠꯊꯣꯛꯆꯔꯕꯗꯤ ꯏꯁꯣꯔꯅ ꯎꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ꯫